Russia Ukraine amadi maru oiba pau khara United Nation ki pau matungina President Joe Biden ki administration na $1.8 billion Ukraine help ki damak pi bagi ready da leire masi hanagum pi tharakhiba Ukraine help ki package singi marakta amani package asigi manungda patriotic missile battery ko ba weapon makhal amaga yaugani masita natana accurate mafam da langthana ba bomb ga loinana fighter jet su yaugani line loibagi phibam natti piri ba mateng asina takpati amarom da Russia na hai makoi Ukraine lana selep kiroi Ukraine na makoi gi condition yadri phau masini chingnari ba se side anida Ukraine amadi western country gi wakhalon ni haujik tum taktuna loiraga amuk Russia gi wa karam ni yagani Russia gi apamadi interior Ukraine ni masi akang ahisingi motni chat thariba lalaksida Ukraine ki President Zelensky USA chatuna Joe Biden ga unabagi thaurangni chatpu chatkre unakhre Afghanistan ta hujik Taliban government na pali makoi na pange torokpada mayam na haiki handak mukti Taliban government khara liberal oiba mong de satkani adubu report sing na hai Afghanistan ki government nomo ki nupi ki kada restriction khara puba hengalakuli nong nini sigi pau matungina nupi sing higher study ki oina university sing da chatpa thingkre makoi ki pau matungina di completely thing banate temporary ni tawri base laiba ki security ki damak thing bani supna ki education field da tanatana nupi sing atai department da su changhan ba khara watle Ukraine ki President Zelensky visit taurure Washington DC da America ki leaders sing unadana wari sanabaga loinana mayam da address tawduna haiki American government amadi public singbu thawai haksang yona thagatsai mahakhoi gi leptraba mateng gi tamakni aikhoina khalli Russia ga lan tawnabagi tamak na hakhoina panglakpa mateng ase chumna gi charity gum lawdi but investment amagum na lawbani mahak na makhata na hai aikhoi Russia ki mangda kaidonung khu pun tharoi amuk phawba compromise to roi lan tawrabaki matung da masina ahan bani Ukraine gi mapan da thorakpa president ase Zelensky bu yamna thak wangna welcome to ki America da Iran da hijab ro protest sathina kan chat thapagi mahayoina protester kaya jail da changbata ki hojik su jail da leinari amasung meoi kaya busu public mang da hat pa yaukre Iran da hojik issue ase phajana ingthedri Iran ki protest asibu mapan laiba kaya na support tawnarakli Iran ki government ki wadi makoi ki protest ase religion ki against ni amasung yamna violent among the protest lead torok pasingni maral leire haiduna chaijak piri pasing ase America ki wadi protesters sing ki demand pithok khosini adubu Iran government na madu tadi masidani makhoi ki high official kaya da sanction kaya amasu thomjin kre America China da covid ki condition amuk hena falaktre hairi hospital sing da anaba sing ki seat pi bang wasil lakle masina China ki mapan ki news reporter sing haibani amarom da China ki wa matung inati corona ki positive oibaki masing watle sini adubu amarom da hospital sing da seat hanglaktre loina hospital mag da anaba yamna thenduna leire hairi China da nauna covid hengalak pa sina India da su yamna mi painare state khara da di covid ki restriction ki wafam khara lauthokodori aikoi sidasu madu laklaba yai foreigner toina lakpa India ki city khara da restriction kalhan ba hokre United Nations ki Security Council na Burma ki military regime da nauna power passion khiba matamda phajin khiba democratic leader Aung San Suu Kyi amadi magi loina ba meokia jail da thamki leaders sing asibu thadok na ba han ba prastab pass tawkre yam diyang na mokoi bu thadok usini Amor of the Russia ki Putin na haiki magi rule matam sida Ukraine da lan sokna ba jatkiba sipai singi awat pa amata leitaba adugi mong da sinduna lakli bakoi gi damak finance to da lik pawat pa thamte hojik su thamte kuchu kulai amata wathandi masida question tawningai leiti bakoi gi target adu khak complete to batai haida mahak na phongdoraki so thanks for watching